ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤꯊꯣꯏꯕꯤ 30 ꯁꯨꯕ ꯇꯥꯡꯀꯛ. ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯥꯜꯗꯨꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯤꯜꯂꯤ. ꯑꯃꯨꯛ ꯐꯠ ꯍꯟꯗꯣꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ. ꯃꯈꯨꯠꯇꯨꯁꯨ ꯏꯅ ꯇꯞ ꯇꯞꯁꯨ ꯇꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯆꯩꯅꯥ ꯐꯥꯎꯗꯦ. ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯁꯣꯏꯇꯤꯗꯨ ꯇꯞꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯤꯡꯅꯕꯗꯣ ꯆꯨꯝꯃꯦ. ꯀꯥꯏꯗꯦ, ꯅꯈꯣꯏ ꯑꯅꯤ ꯂꯥꯞꯅꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯤꯂꯥ ꯑꯃꯨꯛ ꯍꯧꯕ ꯇꯥꯕꯅꯤ. ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗꯨꯗ ꯃꯌꯥꯝꯗꯨ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯤ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯈꯨꯠꯇꯨ ꯍꯦꯟꯀꯔꯆꯤꯞ ꯑꯃꯅ ꯀꯤꯗꯨꯅ ꯆꯪꯉꯛꯑꯦ. ꯃꯗꯨ ꯎꯕꯅ ꯂꯨꯀꯥꯁꯅ ꯑꯥꯔꯀꯦ, ꯈꯨꯠꯇꯨꯗꯤ ꯀꯩꯗꯧꯔꯤꯕ? ꯍꯤꯌꯥꯡꯉꯝꯕ ꯑꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯑꯦ. ꯑꯗꯨꯕꯨ ꯑꯕꯤꯗꯤ ꯍꯟꯅꯐꯥꯎ ꯃꯤꯠꯆꯤꯐꯥꯎ ꯌꯦꯡꯉꯛꯇꯦ. ꯀꯩꯁꯨ ꯇꯧꯗꯦ. ꯕꯤ, ꯅꯪ ꯂꯣꯏꯔꯕꯣ? ꯂꯨꯀꯥꯁꯅ ꯍꯪꯉꯛꯄꯗꯨꯗ ꯑꯕꯤꯁꯨ ꯊꯣꯛꯑꯝꯃꯒꯦ. ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯍꯟꯅ ꯌꯦꯡꯉꯝꯗ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯂꯨꯀꯥꯁꯅ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯉꯛꯅ ꯀꯩꯗꯧꯔꯤꯕ? ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯗ꯭ꯔꯦꯁꯁꯤꯡꯗꯨ ꯍꯣꯡꯗꯣꯛꯏ. ꯐꯝꯐꯝ ꯂꯩꯔꯤꯕ ꯗꯣꯝꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤ 3ꯗꯨ ꯐꯝꯃꯤ. ꯗꯦꯂꯤꯂꯥꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ. ꯊꯣꯏꯁꯨ ꯇꯞꯅ ꯍꯦꯟꯖꯥ, ꯉꯁꯥꯏ ꯇꯧꯋꯤꯗꯨꯕꯨ? ꯍꯦꯟꯖꯥꯁꯨ ꯊꯣꯏꯅ ꯍꯪꯂꯛꯂꯤꯕꯗꯣ ꯈꯪꯗꯨꯅ just pretending. ꯊꯣꯏꯁꯨ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇ ꯍꯧꯖꯤꯛꯇꯨꯗ ꯅꯣꯝꯃꯛꯏ. ꯑꯗꯨꯒ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯉꯁꯥꯏꯒꯤꯗꯨꯕꯨ? ꯍꯦꯟꯖꯥꯁꯨ ꯃꯔꯛ ꯊꯠꯅ ꯅꯪꯒꯤ ꯅꯝꯕꯔ ꯂꯧꯈꯤꯕꯅꯦ. ꯃꯦꯁꯦꯖ ꯑꯣꯔ ꯀꯣꯜ ꯇꯧꯔꯛꯑꯗꯤ ꯐꯖꯅ ꯔꯦꯁꯄꯣꯟ ꯄꯤꯕꯤꯌꯣ. ꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛꯇ ꯑꯅꯤꯔꯛ ꯅꯣꯝꯃꯤ. ꯆꯦꯆꯦ. ꯐꯝꯃꯤꯕ 3ꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ. ꯂꯤꯂꯤꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯦꯆꯦ, ꯐꯝꯃꯤꯟꯅꯁꯦ. ꯍꯦꯟꯖꯥꯅ ꯐꯝꯃꯨꯁꯤꯗ. ꯂꯤꯂꯤꯁꯨ ꯍꯦꯟꯖꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ. ꯗꯦꯂꯤꯅꯥꯁꯨ ꯂꯤꯂꯤ ꯎꯕꯗ ꯉꯨꯔꯨꯡ ꯉꯪꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯁꯤ ꯅꯨꯄꯤꯁꯦ? ꯊꯣꯏꯅ ꯌꯥꯔꯦ, ꯐꯝꯖꯁꯅꯨ. ꯍꯦꯟꯖꯥꯁꯦ ꯃꯨꯠ ꯑꯣꯐ ꯑꯣꯏꯔꯤꯕꯅꯤ. ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯣꯟ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯁꯦ. ꯗꯦꯂꯤꯂꯥꯗꯨ ꯐꯩꯔꯞꯅ ꯌꯦꯡꯗꯨꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯂꯤꯂꯤꯅ ꯆꯦꯆꯦ, ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ? ꯀꯩꯒꯤꯅꯣ? ꯁꯨꯝ ꯈꯪꯅꯤꯡꯕ, ꯑꯗꯨꯒꯤ ꯍꯪꯕꯅꯦ. ꯂꯨꯀꯥꯁ ꯀꯧꯕꯅꯦ. ꯑꯣ, ꯀꯩ ꯊꯕꯛ ꯇꯧꯒꯦ? ꯍꯥꯟꯅꯗꯤ ꯕꯦꯡꯛ ꯑꯃꯗ ꯃꯦꯅꯦꯖꯔ ꯑꯣꯏ ꯍꯥꯏꯕꯅꯦ. ꯍꯧꯖꯤꯛꯇꯤ ꯇꯣꯛꯏꯁꯨ ꯑꯃꯨꯛ ꯍꯥꯏ. ꯀꯩꯒꯤ ꯃꯥꯗꯤ? ꯈꯪꯗꯦꯗ. ꯂꯤꯂꯤꯁꯨ ꯑꯃꯨꯛ ꯍꯦꯟꯖꯥꯗ ꯍꯪꯂꯛꯏ. ꯑꯗꯣ ꯆꯦꯒꯤ BF ꯂꯩꯕ꯭ꯔꯥ? ꯍꯦꯟꯖꯥꯗꯨ ꯂꯤꯂꯤꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯂꯤꯂꯤ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇ ꯀꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯆꯦꯗꯤ ꯃꯁꯛꯁꯨ ꯐꯖꯩ, ꯑꯗꯨꯗ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ. ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯦ. ꯑꯗꯣ ꯑꯩ ꯁꯛ ꯐꯖꯕ꯭ꯔꯥ? ꯍꯦꯟꯖꯥꯁꯨ ꯂꯤꯂꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯇꯧꯅ ꯐꯖꯩꯅ. ꯀꯅꯥꯅ ꯐꯖꯗꯦ ꯍꯥꯏꯅꯣ? ꯂꯤꯂꯤꯁꯨ ꯅꯣꯛꯂꯒ ꯍꯦꯟꯖꯥꯗ ꯀꯣꯟꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯑꯗꯨꯅꯦꯕꯣ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯤꯝ ꯑꯅꯤꯃꯛꯀꯤ ꯄ꯭ꯂꯦꯌꯔꯁꯤꯡꯗꯨ ꯃꯔꯤ ꯂꯣꯏꯅ ꯊꯣꯛꯂꯛꯏ. ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯂꯦꯞꯇꯨꯅ ꯂꯧꯈꯠꯂꯛꯏ. ꯂꯤꯂꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯧꯗꯨꯅ ꯗꯤꯗꯥ, ꯑꯣꯜ ꯗ ꯕꯦꯁ. ꯍꯦꯟꯖꯥꯗꯤ ꯈꯪꯄ꯭ꯔꯛꯄꯨ ꯈꯪꯉꯤ. ꯅꯥꯀꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯨ ꯂꯤꯂꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯌꯦꯡꯉꯛꯑꯦ. ꯂꯤꯂꯤꯁꯨ ꯏꯀꯥꯏꯕ ꯁꯥꯗꯨꯅ ꯃꯁꯝꯗꯨ ꯅꯥꯔꯣꯝꯗ ꯌꯦꯞꯁꯤꯜꯂꯤ. ꯂꯩꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡꯗꯨ ꯅꯣꯛꯃꯤ ꯂꯣꯏꯅ ꯇꯧꯏ. ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯐꯝꯊꯅꯈ꯭ꯔꯦ. ꯃꯅꯤꯡꯗ ꯐꯝꯂꯤꯕꯁꯤꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯍꯦꯟꯖꯥꯁꯨ ꯇꯥꯔꯛꯑꯦ. ꯑꯥꯗꯒꯤ ꯍꯦꯟꯁꯝ 97ꯁꯦ ꯄꯣꯁ ꯌꯥꯝ ꯇꯥꯗ꯭ꯔꯣ? ꯇꯥꯏꯌꯦ ꯁꯤꯁꯦ. ꯑꯩ ꯃꯁꯛ ꯈꯪꯉꯦ. ꯃꯃꯤꯡ ꯑꯁꯦꯡꯕ ꯀꯩ ꯀꯧꯒꯦ? ꯑꯥꯔꯀꯦꯅꯤ. ꯑꯥꯔꯀꯦ ꯍꯤꯌꯥꯡꯉꯝꯕ. ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡꯁꯦ, ꯐꯦꯛꯇꯔꯤ, ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯌꯥꯝꯕꯅ ꯃꯈꯣꯏꯅ ꯆꯂꯥꯏꯕꯅꯤ.
Ba, naire adude. Masak kasi. Ado ngaiko. Makotse, ang awa mayet lise. Kirisi, amte yungune. Sokpo mandro. Sanariba wari do tabada, henja do hiyangambada, fat yenga e. Hiyangambana su yengakpa tanja oibanara. Ani do nga hakti, michanay. Henja, fat mamay do lagtoi. Nakanda family binili da onsilak aga. Lili, lao, asida chatluse. Kaya no cha. Mahak lay baga chatse. Sana baso hobota ngari. Mahak yan kisi. Henja so pay lagte. Lili na. Chiche, tu. Adagi handsome 97 kisi. Hot oidra. Aduga adagi devil 30 siso. Aduga broccoli siso. Loina hot oidra. Henja da kumde. Lili diwa makatara e. Aidi adagi redki broccoli se. Asin hena fajay ngo. Ngawe. Moy se pulap tinabajalo. Tinaradi ama hujin bayani. Makoy humgi manungda ama natraga ama pangagadi. Hi? Ay diyari. Asam na ahanba round so sana ba loira do na minute mga romdi break time. Henja hagot laga. Nay pamogira. Ay tooge. Toy na. Koy no. Kaida no. Asida ne. Lilina. Che. Ay sulake. Ice cream lagi seba. Henja so mangtha do na ani do thola e. Mi kara chikpa jaga amada lagdo na henja do tumin na fami. Lilina. Che. Laramu ko. Ay asidagi ice cream larake. Somda hiyangam baso ngaksam da tawal macha ama yatsin do na. Ako ibudo nga e. So di na chat kibado ubada mamito kang suksuk chala e. Abi na. Henjade. Toy na. Asida na. Asida toki ba ni? Abi sa no fet taramaga chat kray. Toy sa abi na unang fet tarambado ubada. Oy ma. Kay no jiki de. No fet tubo. Tamoy se. Marayaw na. Pukraba mali. Sweetie, henja na famdo na liribadugi manakta lakto na masa famtara e. Aduga yang usita na. Nungari ba nang ba? Uda ba kuire? Henja, sweetie da haifet na mag-iyang laga. Nungari. Nang bo, arte yung marilang ni hay na tayo na. Ado ba chumbro? Henja, famnang ba dagi fuk hogala e. Sweetie so karem na budo handay. Hena dum karem na na. Ay na hardo. Migi makada. Yet ki kan gano na. Ay na hay ki ba dun eh. Angang nang say. Ay ni hingi yaw na di. Yeng ba ne. Sumtap na. Yam na henjil amemi. Migi mapoto bo. Mulaga. Karika na daw rike. Chop kita ne. Henja so helaya ba na tabani na. Kumla e. Aduda, nang na. Ay kilukak to bo. Amuk pam da na lauge tau ringine. Ha? Jumdra. Ay na haise. Sweetie, hantak di henja ki wahay to da. Sounding na. He. Wahay si hay to na kupak na tage tau ba da. Nakandagi makut to fara e. Farak liba makut to da yeng laga. Fat ka na no hay ni yenga e. Macindagi kangay hay do ki ba. Kangaw de. Arge. Hiyangam ba sweetie ki makuta yeng laga. Kay gino, angang da kutage dawri de. Sweetie, hiyangam ba dagi makuto fat sato e. Henja so hiyangam ba da kara sauning lay baga. Pumna magtawri ba tawdok to da. Hay tara e. Ay di, kanagi lukak law ki baso like de. Kun ki baso like de. Masana, ay ginakta. Makhong na thong na. Laki ba ni? Mapo ay na, ikay kum na bu utrabadi. Ikay ki ba yay kan na? Ikay kum na ki ba ni? Dubo po na mag. Tat ki may kum upto na. Laram ba dudadi? Ay haraw mo power hay sila. Ha? Ado ka nupiya mo oy raga. Nupiya mo oy bagi. Nawong na tawdo. Utlo. Nanggi dugong ba? Mihaw chow ba? Kalapon na tawdo na. Nangse. Ilaylay na.
ꯑꯄꯪꯕꯤꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅꯦ. ꯑꯗꯨꯒ ꯑꯃꯅ ꯅꯪꯅꯗꯤ ꯈꯪꯉꯝꯈꯤꯔꯣꯏ. ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤꯗꯤ ꯂꯨꯈꯥꯛꯅꯤ. ꯂꯨꯈꯥꯛꯅꯤ ꯍꯥꯏꯕꯗꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯧꯁꯤꯟꯕꯤꯌꯨ. ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯕꯤꯌꯨ. ꯑꯁꯦꯡꯕ ꯁꯅꯥꯅꯤ ꯈꯟꯗꯨꯅ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯛꯄ ꯇꯥꯔꯕꯗꯤ ꯇꯞꯅ ꯐꯖꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯀꯟꯕ ꯋꯥꯍꯩ ꯑꯣꯟꯊꯣꯛꯈꯤꯕ ꯌꯥꯏ. ꯁ꯭ꯋꯤꯇꯤ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯕꯒꯨꯝ ꯍꯥꯏꯔꯛꯑꯦ. ꯑꯁ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ. ꯅꯈꯨꯠꯇ ꯇꯥꯔꯕ ꯃꯅꯤ ꯑꯃꯕꯨ ꯂꯩꯕꯥꯛꯅꯤ ꯈꯟꯅ ꯍꯨꯟꯗꯣꯛꯏꯕ ꯅꯪꯁꯦ. ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ. ꯍꯦꯟꯖꯥꯅ ꯁꯅꯥ ꯑꯣꯏꯒꯦꯔꯥ ꯃꯅꯤ ꯑꯣꯏꯒꯦꯔꯥ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯑꯣꯏꯔꯕꯗꯤ ꯍꯨꯟꯗꯣꯛꯈꯤꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ. ꯅꯪꯅꯗꯤ ꯈꯜꯂꯤꯕ ꯅꯪꯅ ꯉꯁꯥꯏ ꯅꯪꯒꯤ ꯑꯥꯔꯀꯦꯗ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡꯗꯣ ꯑꯩꯅꯗꯤ ꯀꯜꯂꯛꯑꯝꯒꯅꯤ ꯈꯜꯂꯤꯕ. ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯤꯠꯁꯦ ꯅꯥꯕꯅ ꯑꯥꯏ ꯗ꯭ꯔꯣꯞꯇꯨꯝ ꯍꯥꯞꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯍꯨ ꯍꯨꯜꯂ ꯍꯨꯜꯂꯒ ꯉꯥꯡꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯁ꯭ꯋꯤꯇꯤꯗꯨ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ. ꯑꯗꯨꯕꯨ ꯃꯥ ꯑꯥꯔꯀꯦꯒꯤ ꯃꯃꯥꯡꯗꯗꯤ ꯐꯥꯊꯩ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯦꯟꯖꯥꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯜꯂꯒ ꯉꯥꯡꯕꯗꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯃꯄꯥꯜ ꯊꯣꯛꯅ ꯎꯊꯣꯛꯄ ꯇꯧꯗꯅ ꯍꯩꯅ ꯐꯥꯖꯤꯜꯂꯤ. ꯅꯥꯀꯟꯗꯒꯤ ꯑꯕꯤꯁꯨ ꯅꯣꯛꯃꯤ ꯆꯪꯉꯛꯇꯨꯅ ꯑꯍꯣꯡꯕ ꯄꯣꯠꯇꯤ ꯄꯥꯝꯃꯨꯅꯨ ꯅꯨꯄꯤ ꯃꯆꯥ. ꯐꯅꯌꯥꯝ ꯐꯖꯔꯁꯨ ꯑꯍꯣꯡꯕ ꯄꯣꯠꯇꯤꯅꯦ ꯄꯥꯝꯃꯨꯅꯨ. ꯍꯥꯏꯒꯦ ꯅꯪ ꯇꯥꯃꯣꯅ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯖꯕ ꯃꯃꯜ ꯂꯩꯕ ꯄꯣꯠ ꯑꯣꯏꯅ ꯈꯜꯂꯨ. ꯍꯦꯟꯖꯥꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯃꯤ ꯇꯧꯔꯛꯑꯦ. ꯁ꯭ꯋꯤꯇꯤꯅ ꯑꯣ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯂꯨꯈꯥꯛ ꯄꯥꯝꯕꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯪꯒꯤꯁꯨ ꯂꯨꯈꯥꯛ ꯆꯥꯕ ꯑꯃ ꯂꯩꯔꯤꯕ ꯑꯣꯏꯔꯦ. ꯍꯦꯟꯖꯥ ꯈꯪꯍꯧꯗꯦ ꯁ꯭ꯋꯤꯇꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ. ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ. ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯨ. ꯈꯕꯔꯗ ꯀꯩꯗ ꯅꯪꯒꯤ ꯑꯔꯣꯟꯕꯗꯣ ꯍꯥꯞꯂꯛꯑꯒꯗꯤ ꯐꯖꯐꯝ ꯂꯩꯔꯣꯏ. ꯅꯄꯨꯟꯁꯤꯗꯣ ꯃꯤꯔꯣꯠ ꯑꯣꯏꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯁꯤꯟꯒꯅꯨ ꯅꯁꯥꯅ. ꯁ꯭ꯋꯤꯇꯤ ꯃꯈꯨꯠꯇꯅ ꯃꯃꯥꯏꯗꯨꯗ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯀꯔꯤ ꯑꯔꯣꯟꯕ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯏꯀꯥꯏꯕꯗꯤ ꯑꯣꯈꯥ ꯈꯪꯗꯦꯅꯦꯀꯣ ꯅꯪꯁꯦ. ꯅꯠꯇꯦ ꯅꯪꯕꯨ ꯅꯣꯡꯃ ꯀꯩ ꯍꯥꯏꯕ ꯍꯣꯇꯦꯜ ꯃꯃꯤꯡꯗꯨꯕꯨ ꯀꯥꯎꯔꯦꯅꯦ. ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯁ꯭ꯋꯤꯇꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯤꯇꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯛꯏ. ꯑꯕꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯅꯣꯛꯃꯤ ꯃꯈꯨꯠꯇ ꯄꯨꯟꯁꯤꯟꯗꯨꯅ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩ. ꯍꯦꯟꯖꯥꯅ ꯀꯤꯕ ꯐꯥꯎꯕ꯭ꯔꯅꯦ ꯅꯪꯕꯣ? ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯨ ꯂꯩ ꯅꯣꯏꯒꯤ ꯃꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩ. ꯁ꯭ꯋꯤꯇꯤꯗꯨ ꯏꯀꯥꯏ ꯈꯪꯗꯒꯦ ꯅꯪꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯊꯥꯖꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯍꯦ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯨ. ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯃꯇꯝꯗꯒꯤ ꯅꯪꯒꯤ ꯃꯥꯡꯖꯕꯇꯅ ꯃꯁꯔ ꯑꯣꯏꯒꯅꯤ. ꯑꯕꯤꯁꯨ ꯃꯇꯝꯗꯣ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇ ꯆꯤꯡꯂꯒ ꯌꯥꯔꯦꯕ ꯅꯨꯡꯁꯤꯕꯤ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕ ꯀꯥꯏꯁꯦ ꯌꯥꯝ ꯅꯤꯟꯖꯗꯦ ꯋꯥꯅꯕꯅꯦ. ꯇꯟꯖꯥꯗꯨꯗ ꯂꯤꯂꯤꯁꯨ ꯄ꯭ꯂꯥꯁꯇꯤꯛ ꯕꯦగ్ ꯑꯃꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯒ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ. ꯂꯩꯔꯝꯃꯤꯕ ꯃꯔꯤꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯂꯛꯑꯦ. ꯂꯤꯂꯤꯅ ꯑꯗꯨꯝꯅ ꯌꯦꯡꯕꯗꯨꯗ ꯑꯕꯤꯁꯨ ꯑꯣꯏ ꯇꯊꯣꯠꯂꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯄꯨꯔꯛꯎ. ꯂꯤꯂꯤꯁꯨ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯄꯤꯔꯛꯑꯦ. ꯑꯕꯤꯁꯨ ꯅꯣꯛꯃꯤ ꯂꯧꯔꯒ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇ ꯄꯤꯔꯛꯑꯦ. ꯁꯤ ꯆꯥꯁꯤꯜꯂꯣ ꯅꯁꯥꯒꯤꯁꯨ ꯈꯔ ꯈꯜꯂꯣ. ꯏꯅꯔꯖꯤ ꯑꯗꯨꯝ ꯄꯥꯝꯃꯣꯏ ꯅꯪ ꯇꯧꯔꯤꯁꯦ. ꯍꯦꯟꯖꯥꯁꯨ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨ ꯂꯧꯔꯒ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯔꯅꯤ. ꯂꯤꯂꯤ ꯂꯥꯛꯑꯣ. ꯂꯤꯂꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯂꯛꯑꯦ. ꯊꯣꯡꯖꯤꯡꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯑꯃꯨꯛꯇꯪ ꯋꯥꯔꯧꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯍꯤꯌꯥꯡꯉꯝꯕꯗ ꯌꯦꯡꯉꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯁ꯭ꯋꯤꯇꯤꯁꯨ ꯁꯥꯎꯅꯤꯡꯅ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯑꯕꯤꯁꯨ ꯅꯣꯛꯃꯤ ꯃꯈꯨꯠꯇꯨ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯋꯥꯠꯂꯦ ꯂꯣꯏꯗ꯭ꯔꯤ. ꯅꯪꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯆꯩꯅꯥꯗꯨꯗꯒꯤ ꯃꯁꯤꯡ ꯆꯥꯝꯃ ꯍꯦꯟꯅ ꯐꯪꯂꯛꯈꯤꯒꯅꯤ.
ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯗꯕ ꯅꯪꯗꯤ ꯐꯔꯦ ꯆꯠꯊꯕꯤꯌꯨ ꯑꯩꯒꯤ ꯑꯆꯨꯝꯕꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯀꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯗꯤ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯍꯦꯟꯖꯥꯒꯤ ꯃꯇꯨꯅ ꯑꯃ ꯍꯦꯛ ꯁꯣꯛꯂꯕ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ ꯍꯥꯟꯅ ꯐꯥꯎ ꯌꯦꯡꯉꯝꯗ ꯊꯣꯛꯈꯤ ꯍꯤꯌꯥꯡꯉꯝꯕ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜꯗꯨ ꯃꯌꯣꯟ ꯈꯜꯂꯛꯏ ꯃꯥꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯟꯖꯔꯛꯏ ꯊꯣꯏꯅ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯣꯇꯣ ꯀꯨꯏꯈ꯭ꯔꯦ ꯐꯥꯏꯠ ꯃꯆꯥ ꯑꯃ ꯇꯧꯔꯨꯔꯦ ꯂꯤꯂꯤꯅ ꯑꯃꯨꯛ ꯆꯦꯆꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯁꯦ ꯆꯦꯆꯦ ꯑꯃꯁꯤꯗꯁꯨ ꯄꯤꯕꯤꯌꯨ ꯊꯣꯏꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯣ ꯊꯦꯡꯛ ꯌꯨ ꯍꯦꯟꯖꯥ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯆꯝꯉꯥ ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯤꯂꯤꯗ ꯄꯤꯔꯛꯏ ꯁꯦ ꯁꯤꯅꯅꯦ ꯀꯩꯀꯩꯅꯣ ꯈꯔ ꯆꯥ ꯌꯥꯔꯅꯤꯌꯦ ꯆꯦ ꯊꯣꯏꯅ ꯍꯩ ꯂꯧꯁꯤꯜꯂꯣ ꯃꯤꯅ ꯄꯤꯔꯛꯑꯒꯗꯤ ꯂꯧꯁꯤꯟꯒꯗꯕꯅꯤ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯂꯤꯂꯤꯁꯨ ꯄꯩꯁꯥꯗꯣ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯍꯦꯟꯖꯥꯁꯨ ꯍꯧꯒꯠꯂꯒ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯅꯈꯣꯏ ꯑꯅꯤ ꯌꯦꯡꯍꯧꯈꯣꯀꯣ ꯗꯤꯂꯤꯂꯥꯅ ꯑꯦ ꯀꯩꯅꯣ ꯄꯨꯂꯞ ꯍꯟꯁꯦ ꯁꯣꯝꯗ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯅꯅꯦ ꯀꯩꯗ ꯍꯟꯒꯦ ꯍꯥꯏꯅꯣ ꯁꯦ ꯁꯣꯁꯦ ꯄꯨꯈ꯭ꯔꯣ ꯊꯣꯏꯅ ꯁꯣ ꯄꯤꯔꯛꯄꯗꯨꯗ ꯍꯦꯟꯖꯥꯅ ꯅꯣꯏꯗꯤ ꯀꯩꯗ ꯍꯟꯗꯣꯔꯦ ꯃꯣꯏ ꯍꯦꯔꯣꯗ ꯊꯤꯜꯍꯜꯂꯛꯑꯒꯦ ꯏꯁ ꯌꯥꯔꯦ ꯄꯥꯝꯖꯗꯦ ꯑꯩ ꯑꯣꯇꯣꯗꯔ ꯀꯩꯗꯅꯣ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯊꯣꯏꯅ ꯅꯨꯄꯤ ꯂꯦꯝꯗꯦꯗ ꯅꯪꯕꯣ ꯑꯗꯨꯕꯨ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯅ ꯑꯣꯇꯣꯗ ꯆꯠꯂꯦ ꯍꯥꯏꯔꯗꯤ ꯐꯖꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯦꯟꯖꯥꯅ ꯑꯔꯪ ꯑꯔꯥꯛ ꯄꯥꯝꯗꯦ ꯁꯤꯝꯄꯜꯗ ꯑꯗꯨꯝ ꯍꯤꯡꯖꯒꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯊꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ ꯍꯣꯏ ꯍꯦꯟꯖꯥꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯃꯐꯝꯗꯨꯗꯒꯤ ꯍꯦꯛ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯦꯠꯆꯇꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯌꯥꯝꯗꯨ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯂꯨꯀꯥꯁ ꯑꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯀꯩꯅꯣ ꯉꯁꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯕꯤꯁꯨ ꯅꯣꯛꯑꯒ ꯏꯁ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯥꯔꯀꯦꯒ ꯅꯣꯏ ꯑꯅꯤ ꯀꯩꯗꯧꯅꯔꯤꯅꯣ ꯑꯕꯤ ꯂꯨꯀꯥꯁꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯅ ꯍꯜꯂꯝꯃꯒꯦ ꯃꯐꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯂꯩꯔꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯣ ꯃꯊꯪ ꯄꯥꯏ ꯑꯔꯣꯏꯕꯗ ꯌꯥꯎꯔꯝꯃꯤꯕ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯐꯠ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯗꯨꯅ ꯍꯤꯌꯥꯡꯉꯝꯕꯒꯤ ꯅꯝꯕꯔꯗ ꯊꯥꯖꯤꯜꯂꯤ ꯁꯣꯝꯗ ꯍꯤꯌꯥꯡꯉꯝꯕꯗꯤ ꯁꯪꯁꯥꯔ ꯑꯃꯗꯒꯤ ꯋꯥꯈꯜ ꯑꯃꯗ ꯄꯨꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯣꯛꯂꯛꯏ ꯃꯦꯁꯦꯖ ꯂꯥꯛꯏꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯨ ꯇꯥꯔꯕꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯁꯣꯝꯗ ꯍꯦꯟꯖꯥꯗꯣ ꯐꯅꯌꯥꯝꯗꯤ ꯁꯥꯡꯂꯦ ꯃꯈꯣꯡꯗꯨꯅ ꯂꯥꯛꯏꯕꯗꯣ ꯑꯗꯨꯕꯨ ꯃꯥ ꯋꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯐꯅꯌꯥꯝ ꯂꯥꯎꯊꯣꯔꯛꯂꯕꯅꯤ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏ ꯐꯥꯎ ꯌꯧꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗꯦ ꯑꯕꯤꯅ ꯍꯦꯜꯂꯣ ꯇꯥꯕ꯭ꯔꯥ ꯃꯐꯝ 3ꯅꯤ ꯄꯤꯔꯤꯕꯗꯣ ꯅꯈꯣꯏ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯌꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯅꯨ ꯍꯧꯖꯤꯛ ꯄꯨꯡ 4 ꯇꯥꯔꯛꯑꯦ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅꯤ ꯃꯈꯣꯏꯅ ꯇꯧꯔꯛꯀꯗꯧꯕꯗꯣ ꯑꯗꯨꯒ ꯍꯥꯏꯋꯦ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛ ꯆꯦꯛ ꯐꯖꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯃꯠꯇꯅ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯐꯅꯤ ꯁꯔ ꯀꯣꯜꯗ ꯍꯦꯛ ꯊꯝꯈꯤꯕꯒ ꯍꯤꯌꯥꯡꯉꯝꯕꯗ ꯊꯥꯈꯤꯕ ꯐꯣꯇꯣꯗꯨ ꯁꯦꯟ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯇꯧꯔꯝꯗꯕꯗꯨꯗ ꯈꯣꯏꯗꯧ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯁꯨꯛ ꯌꯥꯝꯅ ꯔꯤꯖꯥꯔꯕ ꯑꯣꯏꯕ ꯃꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯇꯝ ꯍꯥꯏꯕꯗꯨꯃꯁꯨ ꯂꯩꯕꯅꯤ ꯉꯁꯤ ꯐꯥꯒꯤꯗꯒꯤꯅꯦ ꯆꯠꯂꯒ ꯊꯣꯛ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯄꯨꯅꯤꯍꯦ ꯈꯣꯏꯁꯥꯎꯅꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯁꯣꯝꯗ ꯁꯣꯏꯇꯤꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ ꯑꯩ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯤ ꯑꯩꯒꯤ ꯂꯣꯀꯦꯁꯟꯁꯦ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯒꯥꯔꯤ ꯅꯝꯕꯔꯗꯣ ꯂꯧꯊꯣꯛꯑꯒꯅꯦ ꯄ꯭ꯔꯞ ꯂꯥꯛꯑꯣ ꯀꯣꯜꯗ ꯊꯝꯈꯤꯕꯒ ꯁꯤꯌꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯏꯅꯦ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯥꯡꯗ ꯃꯈꯣꯡꯅ ꯆꯠꯂꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯨꯈꯥꯛ ꯆꯥꯕꯤ ꯂꯨꯈꯥꯛ ꯄꯥꯝꯕꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ ꯄꯨꯡꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ 5 ꯇꯥꯒꯗꯧꯔꯦ ꯃꯇꯝꯗꯨ ꯌꯧꯔ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯗꯨꯗ ꯄ꯭ꯔꯦꯝꯂꯇꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯏꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯔꯤꯡ 1-2 ꯆꯠꯄꯒ ꯊꯣꯏꯁꯨ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯃꯃꯥ ꯍꯥꯎ ꯅꯣꯏꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯥ ꯈꯣꯏꯗꯤ ꯍꯜꯂꯛꯄ ꯀꯨꯏꯔꯦ
Haima, adudi henjado yumda la'o hayune. Kaino haise mama, madi ngasay na Khoi handrikandagi chatlage na hankrabani. Karino, aduga madi hauzik fawba laktene. Phare thamage. Ai kana-kanadano paw amta hange. Matha sana call du ka'e. Duga mapuroibada phone du tawe. Adubu paikhalakte. Thabak chilamgani khanna makha tana tawrudre. Somda yangambaso masada first oithoklaga tholake. Masam achopado tawel amana taithok na nakanda leiriba phone do paikhatpaga. Abigi message ama leiribada ubada changaktuna yengi. Dubu leiramiba message tu ubada famnambadagi fuk hawatlaga mapi fafat chinduna tholake. Masado karino khangde ipapa khapagumsu tawe. Makutto thabak mapada thamduna kadagi prapap tholaktuna garage dagi gari do thodoktuna lae. Somda aviso chingnaba yaba mafamsingdo kupna senaduna lay. Mafamduda layriba CCTV footage do kupni yingsili. Tapli nupi macha amana makong na laibada ubada. Noy kana-kanano asi nupi macha se yamtuna mafamsidagi. Wada loiba nangkidre nakandagi speed yang na thawsilakpa gari yaman na thongkiba. Nupi macha do fanayam sang na paithokduna sarokto datay. Gari da suprapap mamay layduna thawkre. Wangang lamba abido chaplepkre. Mitmang do da una thokriba thawdoktuda. Manakta layriba misingso mafam do dagi prapap thokre. Abi masado tarang amada chenthora Ina pungangang na tariba nupi macha do ubada masado to chungkiba kangawde.